ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯩꯈꯨꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯩꯈꯨ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯇꯥꯕ ꯅꯝꯅ ꯇꯥꯕ ꯖꯒꯥꯗꯨꯗꯅꯤ ꯑꯩꯅ ꯉꯁꯤ ꯑꯩ ꯃꯥꯡꯗ ꯂꯦꯡꯖꯜꯂꯤꯕ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯩꯅꯣ ꯁꯦꯛ ꯃꯁꯨꯃꯥ ꯀꯣ ꯁꯦꯛ ꯃꯁꯨꯃꯥꯁꯨ ꯑꯩꯈꯣꯏ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯐꯦꯂꯣꯁꯤꯞ ꯐꯥꯎꯟꯗꯦꯁꯟꯒꯤ ꯃꯈꯥꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯀꯨꯟ BSc Nursing ꯇꯝꯕꯒꯤ ꯈꯟꯕꯁꯤꯗ ꯃꯍꯥꯛꯁꯨ ꯍꯥꯏꯇꯦꯛ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯇꯝꯅꯕ ꯁꯦꯂꯦꯛꯁꯟ ꯍꯥꯏꯗꯤ ꯁꯤꯠ ꯑꯃ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯀꯨꯞꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯏꯃꯥ ꯄꯥꯕꯨꯡꯒ ꯎꯅꯔꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯅꯝꯖꯔꯛꯄꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯕꯤꯔꯤꯕ ꯃꯍꯥꯛꯁꯨ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄꯁꯦ ꯎꯔꯒ ꯊꯦꯡꯅꯔꯒ ꯃꯥꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯦꯟꯅ ꯏꯟꯀꯔꯦꯖ ꯇꯧꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤ ꯈꯪꯗꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯐꯣꯟ ꯄꯥꯏꯗꯕꯩꯔ ꯈꯪꯉꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗꯗꯤ ꯑꯉꯥꯡꯁꯦ ꯑꯝꯇ ꯂꯥꯛꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯏ ꯄꯥꯎꯁꯤ ꯁꯟꯇꯣꯛꯈꯤꯅꯕꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯅꯝꯖꯕꯅꯤ ꯁꯤꯗꯩꯁꯤ ꯑꯩꯈꯣꯏ ꯐꯣꯔꯝ ꯑꯣꯐ ꯃꯥꯁ ꯀꯝꯃꯨꯅꯤꯀꯦꯁꯟꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯄꯥꯎ ꯁꯟꯗꯣꯛꯅꯕ ꯃꯦꯗꯤꯌꯝ ꯑꯃꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯁꯦꯛ ꯃꯁꯨꯃꯥꯗ ꯍꯪꯖꯅꯤꯡꯉꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯪ ꯔꯤꯝꯁꯇ ꯀꯩꯗꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯦ ꯅꯠꯇ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯇꯝꯒꯦ ꯑꯦꯠꯂꯤꯁ ꯅꯪꯅ ꯄꯥꯝꯖꯕ ꯅꯔꯁꯤꯡ ꯂꯥꯏꯟ ꯆꯠꯀꯦꯅꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯁꯥꯔꯚꯤꯁꯅꯤ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯂꯝꯗꯒꯗꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯈꯪꯉꯤ ꯅꯪ ꯅꯔꯁ ꯇꯝꯕꯗ ꯃꯅꯤꯄꯨꯔꯗꯕꯨ ꯑꯗꯨꯝ ꯂꯥꯛ ꯑꯃ ꯃꯈꯥꯏ ꯑꯅꯤ ꯆꯪꯉꯤ ꯆꯍꯤ ꯑꯃꯗ ꯑꯗꯨꯝ ꯃꯄꯥꯟ ꯂꯝꯗ ꯑꯃꯨꯛ ꯍꯦꯟꯅ ꯆꯪꯉꯤꯅꯦꯕ ꯄꯩꯁꯥꯁꯦ ꯑꯗꯣ ꯅꯪꯅ ꯁꯨꯃꯥꯏꯅꯒ ꯁꯨꯝ ꯃꯄꯥꯟ ꯂꯝꯗꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯤꯀꯦꯠ ꯀꯛꯅꯔꯛꯄ ꯁꯦꯂꯦꯛꯁꯟꯒ ꯐꯪꯉꯛꯄ ꯆꯠꯇꯣꯏꯒꯤ ꯄꯣꯠꯀ ꯌꯣꯝꯖꯜꯂꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯅꯪ ꯊꯥꯖꯔꯝꯕ꯭ꯔꯥ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯃꯄꯥꯟꯗ ꯅꯔꯁ ꯇꯝ ꯆꯠꯅꯤ ꯀꯥꯏꯁꯦ ꯑꯗꯨ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯋꯥꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤ ꯈꯔ ꯑꯐꯪ ꯁꯨ ꯅꯣꯝ ꯇꯧꯔꯒ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅꯤ ꯑꯗꯨꯗ ꯃꯃꯥ ꯃꯣꯏꯅꯗꯤ ꯀꯩ ꯐꯥꯎꯏ ꯏꯆꯥꯅ ꯀ꯭ꯂꯥꯁ 12ꯀ ꯄꯥꯁ ꯇꯧꯁꯤꯜꯂꯛꯄ ꯑꯗꯒꯤ ꯃꯣꯏꯅ ꯄꯥꯝꯖꯕ ꯂꯥꯏꯟꯁꯦ ꯊꯥꯕ ꯉꯝꯃꯔꯣꯏꯗ꯭ꯔꯒ ꯈꯜꯂꯨꯕ ꯃꯤꯀꯨꯞ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕꯁꯨ ꯑꯣꯏꯕꯅꯤꯅ ꯃꯃꯥꯅ ꯍꯧꯖꯤꯛꯇꯤ ꯆꯠꯂꯝꯗꯥꯏ ꯈꯣꯡꯐꯝꯁꯨ ꯌꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯀꯩꯀꯩ ꯐꯥꯎꯏꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯪꯗꯕꯨ ꯈꯜꯂꯨꯗꯕ ꯋꯥꯈꯜꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯍꯥꯏꯗꯤ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯤꯅꯤꯅ ꯉꯝꯃꯣꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯪꯍꯧꯗꯅ ꯆꯠꯄ ꯐꯪꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯕ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯁꯤꯟꯕꯤꯔꯛꯄ ꯁꯥꯔ ꯑꯩꯈꯣꯏꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕ ꯊꯧꯗꯥꯡ ꯍꯥꯏꯇꯥꯔꯦ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯛ ꯃꯁꯨꯃꯥꯒꯤ ꯑꯄꯣꯛꯄ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯤ ꯀꯩꯀꯩ ꯁꯨꯝ ꯂꯤꯁꯤꯄ꯭ꯔꯤꯌꯥꯗ ꯀꯩꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩ ꯁꯨꯃꯥꯏꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤ ꯑꯐꯕꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯁꯤ ꯌꯥꯝ ꯑꯐꯕꯅꯤ ꯈꯟꯖꯩ ꯂꯩꯇ ꯂꯥꯏꯔ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯍꯩꯖꯤꯜꯂꯨꯔꯒ ꯃꯥꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯉꯝꯗꯗꯅ ꯇꯣꯛꯈꯤꯒꯗꯕ ꯀꯌꯥꯗꯣ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯐꯦꯂꯣꯁꯤꯞꯀꯤ ꯍꯥꯏꯒꯗ꯭ꯔꯥ ꯐꯥꯎꯟꯗꯦꯁꯟ ꯃꯈꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯁꯤ ꯇꯧꯕꯤꯕꯁꯤ ꯌꯥꯝ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤꯅ ꯂꯧꯖꯩ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤ ꯊꯣꯛꯏꯕ ꯁꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯩꯔꯤꯕ ꯌꯨꯝꯁꯨ ꯇꯣꯏꯅ ꯏꯁꯤꯡ ꯊꯨꯝꯃꯦ ꯍꯥꯏꯕꯁꯨ ꯇꯥꯔꯦ ꯈꯦꯇ꯭ꯔꯤꯒꯥꯎꯁꯦ ꯑꯗꯨ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯉꯥꯡ ꯃꯊꯟꯇꯁꯨ ꯅꯠꯇꯦ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯁꯦꯝꯕ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯋꯥꯈꯟꯗ ꯑꯗꯨꯝ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯆꯤꯡꯅꯕꯒ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯈꯔꯗꯤ ꯂꯩ ꯑꯗꯨꯕꯨ ꯏꯆꯥꯗꯤ ꯃꯤ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯗꯤ ꯉꯝꯃꯤꯈꯩ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗꯅꯤ ꯍꯣꯏ ꯄꯥꯕꯨꯡꯒꯤ ꯃꯔꯨꯑꯣꯏꯅ ꯁꯤꯟꯐꯝꯁꯦ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯦ ꯁꯤꯟꯐꯝꯁꯦ ꯑꯩ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯂꯧꯎ ꯁꯤꯡꯎꯕ ꯀꯩꯀꯩ ꯑꯐꯪ ꯑꯐꯪꯕ ꯈꯔ ꯁꯨꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯏꯃꯥꯅ ꯀꯩ ꯋꯥꯟ ꯄ꯭ꯂꯥꯏ ꯁꯨꯝ ꯁꯥꯔꯤꯔ ꯐꯅꯦꯛ ꯐꯤ ꯈꯔ ꯁꯥꯕꯀꯣ ꯑꯗꯣ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤ ꯍꯧꯖꯤꯛꯁꯦ ꯑꯃꯅ 9 ꯀꯥꯔꯤ ꯑꯃꯅ 6 ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇꯔ ꯑꯅꯤꯃꯛ ꯅꯨꯄꯤ ꯃꯆꯥ ꯑꯁ ꯑꯍꯨꯝꯃꯛ ꯍꯣꯏ ꯀꯩꯁꯨ ꯅꯤꯡꯉꯥꯏꯇꯦ ꯅꯨꯄꯥ ꯌꯥꯎꯗꯕꯅꯤ ꯅꯨꯄꯤ ꯑꯣꯏꯁꯨ ꯃꯄꯥ ꯃꯔꯝ ꯆꯥꯅ ꯍꯣꯏ ꯁꯋꯥꯏ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯀꯩꯁꯨ ꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯅꯨꯄꯥ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯣ ꯌꯥꯝ ꯐꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯅꯁꯨ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜ ꯅꯠꯇꯕꯀꯣ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯁ꯭ꯀꯨꯜ ꯀꯥꯕ ꯊꯤꯡꯗꯅ ꯈꯣꯠꯇꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯄꯥꯟ ꯊꯣꯛꯗꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯆꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯁꯨꯃꯥꯏꯅ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ ꯐꯥꯎ ꯑꯍꯨꯝꯃꯛꯀ ꯁꯦꯝꯕꯤꯔꯝꯕꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗ ꯆꯥꯎꯊꯣꯛꯆꯕ ꯑꯩꯅ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯐꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯗꯅ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯈꯦꯠꯅꯕ ꯂꯩꯇꯦ ꯁꯦꯝꯕꯗꯤ ꯑꯐꯕ ꯑꯣꯏꯔꯗꯤ ꯑꯐꯕ ꯉꯥꯛꯇꯅꯤꯗꯅ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯇ꯭ꯔꯥꯏꯕꯦꯜ ꯍꯥꯏꯕ ꯂꯩꯇꯦ ꯃꯨꯁꯂꯤꯝ ꯍꯥꯏꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯃꯌꯥꯝꯅ ꯃꯨꯁꯂꯤꯝ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯔꯒꯦ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯉꯥꯡ ꯁꯦꯝꯃꯤꯟꯅꯁꯤ ꯁꯦꯝꯕ ꯉꯝꯗꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯉꯥꯛꯇ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯌꯦꯡꯉꯒ ꯑꯐꯕ ꯑꯉꯥꯡꯁꯤꯡ ꯆꯤꯡꯈꯠꯃꯤꯟꯅꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯂꯝ ꯃꯈꯥꯡꯗ ꯂꯣꯏꯅ ꯃꯥꯡꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯑꯉꯥꯡꯁꯤꯡꯁꯤ ꯀꯣ ꯑꯗꯨꯅ ꯑꯗꯨ ꯈꯛꯇꯪ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ